ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯀꯌꯥ ꯃꯦꯟꯇꯦꯟ ꯇꯧꯗ꯭ꯔꯦ ꯃꯔꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯕꯨꯁꯨ ꯑꯋꯥꯕ ꯍꯥꯏꯕꯁꯤ ꯄꯤ ꯃꯗꯨꯅ ꯃꯁꯤꯒꯤꯁꯤ ꯉꯁꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯃꯤꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯁꯤ ꯍꯣꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤꯒꯨꯝꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯈꯨꯗꯛꯇ ꯏꯟꯇꯔꯚꯦꯟ ꯇꯧꯔꯒ ꯃꯁꯤꯒꯤꯁꯤ ꯀꯩꯅꯣ ꯇꯧꯕꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯁꯤꯗ ꯄꯤꯁ ꯍꯥꯏꯕꯁꯤ ꯄꯨꯔꯛꯀꯗꯕꯅꯤ we feel the sentiment of both the communities ꯑꯩꯈꯣꯏ ꯃꯩꯇꯩ ꯕ꯭ꯔꯥꯗꯔꯁ ꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯀꯨꯀꯤ ꯕ꯭ꯔꯥꯗꯔꯁ ꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟ ꯑꯩꯈꯣꯏ ꯐꯤꯜ ꯇꯧꯗꯕ ꯅꯠꯇꯦ we feel it ꯃꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯅꯥꯒꯥ ꯑꯩꯈꯣꯏꯕꯨꯁꯨ ꯑꯄꯟꯕ ꯃꯌꯥꯝꯁꯤ ꯄꯤꯈ꯭ꯔꯕꯅꯤ ꯑꯩꯅ ꯏꯟꯁꯤꯗꯦꯟꯁꯤ ꯃꯌꯥꯝꯁꯤ ꯍꯥꯏꯗꯣꯛꯑꯒꯗꯤ ꯃꯌꯥꯝ ꯂꯩꯕꯅꯤ ꯃꯗꯨꯕꯨ ꯍꯟꯗꯛ 2024 ꯃꯅꯨꯡꯁꯤꯗ ꯊꯣꯛꯈꯤꯕ ꯏꯟꯁꯤꯗꯦꯟꯁ ꯃꯌꯥꯝꯁꯤꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯇꯦꯛꯅꯣꯄꯜ ꯁꯕ ꯗꯤꯕꯤꯖꯟꯁꯤꯗ ꯐꯤꯖꯤꯀꯦꯜ ꯍꯔꯥꯁꯃꯦꯟ ꯑꯣꯐ ꯀꯨꯂꯞ ꯈꯨꯔꯪꯊꯪ ꯑꯦꯟ DS ꯃꯨꯂꯔ ꯑꯁꯤꯕꯨꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜ ꯈꯣꯏꯅ ꯐꯤꯖꯤꯀꯦꯜ ꯍꯔꯥꯁꯃꯦꯟꯁꯤ ꯄꯤꯈꯤꯕꯅꯤ ꯑꯅꯤꯁꯨꯕꯁꯤꯗ ꯅꯣꯅꯦ ꯁꯕ ꯗꯤꯕꯤꯖꯟ ꯏꯟ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯁꯤꯗꯁꯨ ꯒꯥꯏꯖꯩꯂꯣꯡ ꯔꯣꯡꯃꯩ ꯑꯗꯨꯒ ꯖꯦꯡꯉꯝꯂꯣꯡ ꯃꯣꯟꯂꯟꯃꯩ ꯑꯁꯤ ꯑꯅꯤꯕꯨꯁꯨ ꯑꯩꯈꯣꯏꯒꯤ unknown miscreant ꯈꯣꯏꯁꯤꯅ ꯀꯤꯗꯅꯦꯞ ꯇꯧꯔꯦ ꯍꯥꯏꯔꯒ ꯐꯤꯖꯤꯀꯦꯜ ꯍꯔꯥꯁꯃꯦꯟ ꯍꯥꯏꯕꯁꯤꯁꯨ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤ ꯊꯣꯛꯂꯤꯕꯁꯤ ꯍꯟꯗꯛ ꯖꯅꯋꯥꯔꯤꯒꯤ ꯊꯥꯁꯤꯗ ꯃꯌꯥꯝꯁꯤ ꯊꯣꯛꯄꯅꯤ ꯑꯍꯨꯝꯁꯨꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯝꯔꯦꯡꯉꯝ ꯁꯦꯇꯨꯡ ꯍꯥꯏꯕ ꯅꯨꯄꯥꯗꯨꯕꯨꯁꯨ unknown miscreant ꯈꯣꯏꯅ ꯐꯥꯔꯦ ꯍꯥꯏꯔꯒ ꯐꯨꯕꯤꯔꯒ ꯀꯔꯤ ꯇꯧꯕꯤꯔꯒ ꯁꯨꯃꯥꯏꯅ ꯍꯔꯥꯁꯃꯦꯟ ꯃꯌꯥꯝꯁꯤ ꯄꯤꯈꯤꯕꯁꯨ ꯂꯩꯕꯅꯤ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯁꯤꯒꯨꯝꯕ ꯐꯖꯗꯕ ꯃꯁꯤ ꯃꯌꯥꯝꯁꯤ ꯊꯣꯛꯀꯗꯕꯅꯤ ꯃꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯃꯅꯨꯡꯁꯤꯗ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯂꯦꯞꯁꯦꯁ ꯂꯩꯕꯗꯒꯤ ꯃꯌꯥꯝꯁꯤ ꯊꯣꯛꯂꯤꯕꯅꯤ ꯃꯗꯨꯅ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯒꯁꯨ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ in order to bring peace in our state Manipur central government na khudakta intervene tawre hairaga peace haibsi normalcy haibsi Manipur da purakpigdabni the communities masi isi thokpiyo akoi santi haibsi akoi mi mayam pami maduna kri kri werasu thokiba mayam tu thokre hojik akoina hingmi naga daba chatkadaba matam manung asidadi masi kumba thodok mayamsi thokpigro thokhanmiknu haibasi akoigi ansam gi strong message ni ansam gi appeal ni maduna masi gisi community anibu akoina appeal tawbni akoi kuki ga Meitei ga irang thokpa matamsida akoi naga dubu manu aduda chingzillaga maduda lan yawningai kumbagi adugi track di sanapignu madu akoi pamte akoina asida pamba haibsidi we want peace maduna masi kumbasida Meitei wairosu kuki wairosu masi kumbasi akoi busu genta piyo akoina lan duda changningbagi karisu laite akoina pamba haibudi peace haibune akoi manipurda santi purakpa haibsi akoi pami maduna I want to appeal to both the communities of Kuki and Meitei not to drag the Nagas into the conflict. Madu makpudi ay community anibu ay appeal tawjabni.